अहानबदा मरोइबा पाउ तरा अमसुंग तरामाथोई सुबा IRB रिक्रूटमेंट की रिजल्ट लाउथोक्तबगी मायोक्ता ngasi ayuk pung 5 dagi numidang wairam pung 3 phauba All Manipur 10 and 11 IRB 2019 base JSC Viva Boss completed candidate na akan mamongda bangi khongjang sangsin ba haukre Taram nok charing ase ayuk pung 13 MAMI TV news update ARIBAM RESHMA na pizari matam kaya gi mamang dagi namsinduna laklaba tara amasung 13 suba IRB phol lauthoktabagi mayokta ngasi ayuk pung 5 dagi numidang wairam pung 3 phauba All Manipur 10 and 11 IRB 2019 base JSC Viva Boss completed candidate na akan mamongda bangi khongjang sangsin ba haukre State asigi tongan mafam singda JSC asina sangsiliba bangi khongjang asina mahausa gi punsida chauna akaiba piba haibadu oiri mafam kharada JSC asigi thaumi singna lambi da tayar mai thawa uwa faijinba amadi achat awok sing thingbagi khongjang akan mamong de chathari JSC na sangsiliba bangi khongjang asi mayai lambi da chauna jaitheng piri hairiba lambi paring asida tayar mai thawa amasung uwa faijinduna miyam chathok chasinda chauna apan bapiri lambi paring asida laiba dukan amasung kaithel na chingbas sing thong hangna khide JSC asigi thongbi sing lambi da thorak tuna achat awok sing thingbagi thabak akan mamong da chathari adumaku Imphal mayolda JSC asina kauriba bangi thoidokpa mami tade mahausagum khwairamban kaithelda lalon itik ki thabak thoram sing ayet apan yauduna adumak pangthoknari Passenger service tawriba gari sing khorak hangdana adumak chenari lalon itik kamari lainaba thabak thoram singda thoidokna kaiba pibagi mami tade school amasung office sing mahausagum adumak hangduna kathok kasin taunaki panbe abadi tara amasung 13 suba IRB gi phol home gi 400 puriba Manipur gi Chief Minister N Birena thengkhang kayarak ta lauthoklagani haina thajaba pikhrabasu thabak ton thorak tabadagi thasi gi tangkun manga gi ayuk pung 5 dagi numidang wairam pung 3 phauba Manipur pumbada bangi khongjang sangsilagani haina thasi gi tangkun nithoida lauthokpa laikhrabani Imphal West District Police Station na konba kaisamthong hodam lairembi maningda ngarang numidang pung 3:95 rom taba adwaida sakangdaba singna IED ama pokhai hankre thoidokpa sok apandi yahodre kanara kari maram gidamak bom adu pokhai halamnibano haiba haujik phobagi oina khangmangamdri Thaudok adugi matangda police tagi phangba pau amana hai bom adu khangembam rada pyari chahi marfu rom surabi amagi yumda hangba Ditya flavor haina mingthonba fast food amagi ahanba floor da pokhai khibani bom pokhai ba aduna maram oiraga yumgi saruk khara amang ata thokpana tana thoidokpa asok apandi yaukhide thaudok adu thokhraba matung Imphal West District ki police personnel sing laktuna thijinbagi thabak chathaki haujik phobagi oina kanana kari maram gidamak bom adu pokhai halamnibano haiba khangmangamdri hairi Thaudok thokpham dagi phangba pau amagi matung ina yumbu asi second chicken center ama hangbaga loinana yumgi thonganda fast food amasu salaibani mamangda kanaguma amatana sel gi demand natraga atopa makhal gi treat na chingba tawrakhiba laite hairi akibagi masak oiraba thaudok amada ngarang numidang car amana gari manga mathang thongairam laba matung yum amada thomjinduna miyoi kaya asok apan nanghankhre hairi thaudok adu ngarang numidang pung 8 rom taba adwaida thokhibani Imphal East ki Kongbarom dagi lakpa Chevrolet Crush car amana ahanbada wangkhai kaithel asangbi mapada RE auto amadi Honda Pleasure ama thongairba matung car aduna amuk konung mamangda Hyundai Creta car amadi Maruti Alto car amasu thongairamki Madugi matungda car aduna amuk konung mamangi Remedy Hospital mapada Maruti Swift ama amuk thongbairamki tungda car aduna Palace compound laiba Laistram Rocky chahini fugi yumda amuk thomjinduna yum adu akai atoi thokhanki thaudok aduda diesel auto adugi driver amadi Honda Pleasure adu tongduna lakpa miyoi ami yauna Maruti Swift aduda tongba angang ama sok apan nangbagi
Mathang sitna Jennings Hospital amadi Remedy Hospital da pukhatuna like nakhi hairi. Thaudok adugi matangda Porompar Police na suo moto case ama laukhatuna makhata na thijinba hokre hairi. Paugi merak thadna break amitang lauminasi. Welcome you all to UNACO Residential School at Chanung, Imphal East. An exclusive co-education residential school located on a sprawling 50-acre campus will be affiliated to CBSE New Delhi. First academic session will begin in April 2023 for classes 4 to 8. Hurry up for registration. HIV IBC lambi mari khakta da miyo yamadagi amada sindui HIV positive oiba mama mapadagi machada sakhang da miyo Break ki matung taram na okchari makhata ba pau bijari Manipur Olympic Association MOA na sinduna hayengdagi Manipur gi governor amasung chief minister na haudokadaba ani suba Manipur Olympic game listing ani kunithoida saruk yaruna ba Jiribam district ki sanaroi amadi official member chama kunthra mapan ngasi Manipur Olympic Association Jiribam ngi hanagi president M Rajakantana flag of tawduna lamthakre Jiribam district ki chief di mission oibatanatana Manipur Olympic Association Jiribam ki president su oidiba El Ranjit na khongsa lamdai matamda paumi singh da hai Jiribam ase district amagi thakta oikhibadagi handaki asin ahan boina Manipur Olympic Games ta saruk yabani Games asida Jiribam district ki oina event tara mathoi gi athoi ehen changdam nabada yaugani Manipur Olympic Games asida Jiribam gi oina officers sing yauraga puna sanaroi chama kunthra mapanna saruk yazari masida nupa chama mari amadi nupi kunthra mangana saruk yari District asigi sanaroi singna football, handball, athletic, kang, judo, taekwondo, table tennis, badminton, archery, golf amadi hockey gi masana da athoyen changdam nagani haina Ranjitna makhata na phongdoki Thasi gi tarani pandi gi tarani thoi phoba Tamil Nadu State Amateur Kickboxing Association na sinduna Chennai gi Jawaharlal Nehru Stadium da pangthokiba Wako Indian National Senior and Master gi trial selection da medal laukraba Jiribam district ki sanaroi sing okpagi tharom ama ngarang pangthokre Jiribam district kickboxing association sinduna Jiribam gi lairembi phompak ta pangthokpa tharom aduda Jiribam district ta gi medal laurakraba sanaroi mari taramna oktuna pukning thogatki tharom aduda KYC gi advisor L Surendra KYC gi president M Chinglen amadi Lairembi Fampak Nupi Marup ki Vice President Case Amutombina Chief Guest President Amadi Guest of Honor oina sarugyaki Panbe Abdi trial selection aduda Manipur gi oina sanaroi tara humdoina sarugyaki Maduda Jiribam district tagi sanaroi marina silver medal ani amadi bronze medal ani lawbangam kibani COVID-19 gi laichet ase ki ngak thoknaba achamba section thorang khara chatpinaba Mami TV ki maikai degi ningsing jari madudi yum dagi hek chathok paga face mask upiyu mi amaga gi marakta futaruk ki arapa thambiyu mai mit khusa toina hamdok piyu amadi covid vaccine kapi yarba sing suksoi shodana covid vaccine kap thoktuna leichir asidagi kanaba miyam pun honaminasi aroi bada maroi ba pau amuhana
13 suba IRB recruitment gi result lauthoktabagi mayokta ngase ayuk pung 5 dagi numidang wairam puk taruk phauba All Manipur 10 and 11 IRB 2019 base JSC Viva was completed candidate na akan mamong de ban gi khongdang chansing ba hokre Hawziki oinadi matang asida MAMI TV news update loisin jare makha tabu pau gi damak numiding mubung 12 gi English news update mileng tabiyu HIV हाइबसी लंबी मरी खक्तदा मियोय अमदगी अमदा सिंदे HIV positive oiba mama mapadagi machada सखंगदब मियोइसिंगा कोंडोम यावदना युमान मरी थंब मतमदा HIV संदोई mi amaga yatum siren waiduna sizinabada HIV sandoi ana layeng de ikap matamda HIV test to bade ikap labadi HIV sandoi चांग नाइना अमदी नियम चुमना कोंडोम सिजनबना HIV दगी ngakthokpon sexual transmitted infection STI हाइबदी फिनुंगी लेना दगी सुंगा थोपंगमी aduga angang pamdrabadi kondom sijinabiyo HIV haiba virus asina mipung khudimagta sokhali मसीगी नमखै लेते चही लाइनिंग कांगलुप नत्रगा नुपा नुपी अंगांग खाइदे masina mi amadagi amada mathang sendopangam aina dom sinari HIV test tongna bagi dama अइना दोमु सिंगनरी कोंडोम सिजनबगी दम aina domu singnari nasabo HIV dai kanjanaba HIV AIDS ki maramda hena kupa morong khangnabagi damak It's toll free number 1097 the phone tobi इंग्लिश हिंदी नत्रगा मणिपुरी दे वरी साबा यागनी नाको एच एप्सु डाउनलोड तोबियु अमदी सिजनबियु तमी इन्फोटेक हफिज सप्ता मिनुथोंग निया ट्रैफिक आइलैंड स्टोर असिदा CCTV कैमरा इंस्टॉलेशन अमदी सर्विसिंग अहोंबा ममलदा फंगबिगनी लैपटॉप डेस्कटॉप प्रिंटर्स अमसुंग मखल खुदिंगमकी एसेसरीज फंगबिगनी लोइनना सर्विसिंग की खुदोंचाबसु लेगनी लैपटॉप ब्रांड मखल सुना होलसेल रेट लेबगी खुदोंचाबसु पिजरी अकुपा मरोल की दमक 7899080602 अमसुंग 8787378886 ता कांटेक्ट तोबिरो Hojik lamdam asida wakal mapung phadriba inkhalaklib naha kaya amadi mayai kaba chinjakta iraknadi